mayambu khurumjari aihak wild kati hariba pause adugi editor Hemanta Kumar Ningombani journalism gi asangba masakpu matam chappada yokatuna thamjanaba hadakta isamagna publisher su oijaba aduga editor su ojaraga linkhat chakhiba pause asigi khongchat asi angaku phangna awabagi masak ama thengnari awaba mahaba taragadi nungthilda phongba pause oibanina numit tabaga pause puthokpaga anigi marakta lairibasi sukatagi pung amarom tagi matam oibanina pause asibu pabiu haigadabasu haibangamda aduga pajage haina telephone tawna subscribe tawge haiba mi lising kaya dasu pause si honbangamdabagi awaba si ujujik thengnari adubu ayakna miyamda haijari digital news platform ama oina news portal ama semlaga wild kati hariba pause si adum phangalaga lai news portal sing adugi manungda WhatsApp group ta then adagidi Facebook ta amasung akhoi website ta wildkati.com haraga malengi mafam kudimakta uhanba yaba platform ama akhoina launch tawjakhe nungthilda phongba pause singi manungda website ta pau thadokpa ahanba pause su wildkati no oijari adugu sel haitare sel yaudrabadi kaim tawngumde hujik matamda aduna pause si atop mafamda yahonanaba hawker singsu lakpiyu yadi aduga den hawker su lagasu moina thilbada sen piroi haibagi nunangba mayam ama leibanina madugi platform du sagat chuba ngamjade hojumaki oinadi hue kanogi wildkati bu pabiri basingda ayakna thamoi sengna haijari madudi angamba ayak lupa manga warbasu tara warbasu yakai warbasu angamba kakangdi hapiraga akhoi pijariba akhoi WhatsApp ki link asida pasha se hapiraga wildkati bu amta hingan biuna aina kubang changjau tara lonar haijari hariba sanfam sing aduna paumi singi then adagi thabak sominariba mayam asigi sel kharda warbasu pidaba yadaba aduga masak mathum mayam leidaba yadaba maramna ayakna mayamda aina kubang changjau tara lonar jarga mateng asi logjabani mayam nei hakku ngapiu aiba ngama mateng pangbiu ai hakku sokot piu haina mayam punamak da ikongno khorumjari